अहानबदेमना मरुइबा पाव अमबदे थमचगे कौचुकता खुनगापदा ngahek matam sangbada angang lerik takpibani aigi angamba mateng haibu sinatana tei dipangba ngamdre ipatho pakang bana yai pare arambai tengkolna yai pare imalai pakni yai pare aduga mathang update na Moirang Panshang Leikai Ward No. 1 Churchandpur North leibani hairakle Nagampan Kangjabi machinda leiba first floor Infinity House the service branch oiduna salairakle be KHRA insurance yauruba Bishnupur district gi Moirang Panshang Leikai Ward No. 1 dagi mioi amana insurance asida mahaki Thifam thokpa senfam sing thirubagi pirakhiba receipt mahaki address asi Moirang Panshang Leikai Ward No. 1 hairaga Churchandpur North 795133 manipuri 14 haina pirakle hairi insurance asida mahakna yauba policy gi matung inna pifam thokpa premium pibagi receipt adu ngarang Haryana gi Gurgaon dagi KHRA Health Insurance Limited asigi maikaida authority amana kuyek piduna tharakibani hairi pawsna makhatana haibada thawong asi KHRA Health Insurance Limited asigi maikaidigi mataw karamna satharaklibano haibagi chapsaba maram singkhang bangamdre mioi asidi Moirang Panshang Leikai Ward No. 1 da leijabani hairi panbe abadi matam khargi mamangda su Imphal gi Bir Tikendra International Airport asigi address da lamka haina thonjilakhibaga loinana mori da leiba mitei gi khulkhar sukuki gi khul maming sing onthoktuna health card pibade yaholakle haibagi wathok leikrabani video sing bibagi damakta mayam pumna po amuka na tagachari ana update ki damakta online manipur YouTube channel subscribe to video. Thank you.